आकाशवाणी इम्फाल वहेंबम राजेश न पाव पाजरी अहनबदा मरुएबा पाव लंगी लाइरेंबी इमोइनु इरापगी थौरम मणिपुर अमसुंग मणिपुरी सिंगना खुंदाबा मालिमगी मफमसिंगदा धर्मगी चनबी अमसुंग नाटकी ओइबा इरात थौनिगा लोइनना पाकसन्ना पांगथोकनरी फिशरीज डायरेक्टर टी फुलेन मितैना हाइरी इमोइनुगी ngaकी मेलादा ngaगी किलोग्राम लिसिंग मरफुरोम पुदोकनबा पांदम थंबदा nga किलोग्राम लाख अमा हेना पुथोकखी अनोब चही लिसिंग अनि कुंतरुक हयेंगदगी हौरगनी अनोब चहीना लापदा राज्यसिगी तोंगान तोंगानबा लुचिंगबसिंगना मियामदा याइपा पाउजेल पिरकली कबुई फुरुकी ख्वाइदगी चाबो कुमै गांगाई हयेंगदगी पांगथोकनबा मपुंग फाना साम सेम साबा लोइरे लुचिंगबा क्याना याइपा पाउजेल पिरकली अमसुंग केंद्र सरकारना पेन किलर न्यूमोसलाइट यावबा हिदाक मखल खुदिमक योनबा अमसुंग साबा थिंगख्रे वाक्सिंग की तरानी थोई निपानबा ngasi numit asida langi lairembi imoinu iratpagi thoram manipur amasung manipuri singna khundaba malemgi mapamsingda dharmagi chanabi amasung natki obe irat thoniga loinana paksanna pangthoknari numidang wairamda miyamna kum amagi anouba mana masing athempot katpa angouba nga maira katuna chahong nga hongnaba thonibagi thoram pangthokli इमोइनु इरापा नुमित कमरी लेना राज्यपाल अजय कुमार भला यावना लुचिंग कयाना याइफा पाउजेल पिरकली राज्य सभा एमपी निंथौ लेसेंबा सनाजौबा मणिपुर विधान सभा की अध्यक्ष थोक्सोम सत्यबटा हानगी मुख्यमंत्री नोंगथोमम बीरेन एमएलए सिंह युमनाम खेमचान थौनागजम बसंत कुमार के रोबिंद्रो केंद्र की हानगी मंत्री डॉक्टर आर के रंजन सिंह कोलिशन अगेंस्ट ड्रग्स एंड अल्कोहल कदानसु इमोइनु इरापा नुमिना लापदा याइफा पाउजेल पिरकली इम्फाल की हयिंग खोंबाल उफोंग युमफम दलेबा लाइनिंग थोक सनामही संगलेंदा नौना साबा इमोइनुगी संगाय अमा राज्य सभा की एमपी महाराज लैसेंबा सना जावबना ngasi संगाख्रे थौरम अदुदा वांगांगबदा महाराज लैसेंबा सना जावबन हाई राज्य सिगी मियांगी याइफनबा थबकसी मखा ताना तौहिगनी मांगहाई मियामना इसा इसागी लाइनिंग लाइसोल चनबी काउथोकलबदी इसागी सक्तम मांगखिबे चप मानै इरमदंगी इनात योखलुप अमसुंग यूथ एमेचर वेलफेयर एसोसिएशन सिंदुना चही खुदिंगी पांगथोकपा इमोइनु इरात थौनी थौरम सिंगजमई लेछांगतेम लेकाइदा ngasi पांगथोकरे थौरम अदुदा तोंगान तोंगानबा नाटकी जगोई इसै वाली लीबा अमदि हाइकत लेकत तंबना मपुंगोइबा सक्तम ओइखि इमोइनु इरात थौनी थौरम चेंगई चिंग इमोइनु थौगलुप अमदि उट्रा संगलेन सना कोनुंग अनिना सिंदुना वाइथौ चेंगई चिंगदा लेबा इमोइनु खुबमदा इरातपगी थौरम पांगथोकखि याकाइरोल सकपा इरात थौनी थौरम पांगथोकपा अमसुंग उ चारा थाबना थौरंगी मपुंगोइबा सक्तम ओइखि इमोइनु इरापगा मरी लेना राज्य की फिशरीज विभागना सिंदुना ngasi इम्फाल की हप्ता कागजेबुंगदा अहुमलक सुबा इमोइनु ngaगी मेला पांगथोकरे स्टॉल सामनी पुरम हांगखिबा मेला असिदा ngami अमसुंग कोऑपरेटिव सोसाइटी सिंगना पुथोकपा तोंगान तोंगानबा nga मखलसिंग फंगनखि थौरम अदुदा वांगांगबदा फिशरीज डायरेक्टर टी फुलेन मितैन हाई चही खरिगी मतुंगदा मणिपुर की ngami सिंगना पुथोकलिबा nga सिंग असिना लमदम असिगी मियामदा मरांग कायना फंगनबा ngamlagani मांगहाई राज्य सिगी तोंगान तोंगानबा मफमसिंगदा लैरिबा पाटसिंगदसु nga मचा कया थाददुना लमदम असिदा मपान लमदगी nga पुसिलगलबा असि हंथानबा विभाग असिना होनरी सिरी फुलेन हाई मपानदगी पुसललिबा nga सिंग असि हक्चांग सोनिंगाई ओई मरमदुना लमदम असिदा पुथोलिबा nga चाबिदुना मियांगी हक्चांग फहनबदा नतना ngami सिंगी सेंथोक लंबी फगतहनबदा चावना मतेंग ओइगनी मांग हाई मेला असिदा nga किलोग्राम लिसिंग मरफुरोम पुथोकनबा पांदम थंबदा nga किलोग्राम लाख अमा हेना पुथोकखि Mapangi nga trabasina kogi haksang de amtin hazard de soi keng kan andra dagi porokli banga si 15 to 20 days sangi phal yor nga bona bada kumdana bona bada formaldehyde adagi atop chemical mayam ama purga laini akoi isana na je test no bi hangdok ko matamda ya test long story adui to akoi wan dagi bok to akoi na appeal tawjaning badi mapangi nga chabi ganu haksang soi manipur gi nga chabi raga manipur gi summit loan kogi economy da fish farmers sing da mateng pangbibo oina koi punna hingmines एमएलए तोंगबम रोबिंद्रो नाहारी मणिपुर से तोंगान तोंगानबा जाति कांगलुप सिंगना खुंदारिबा लमदम अमनी मांगहाई राज्यस्ता लैरिबा पुरुक कुंथ्रा तरुंगी तोंगान तोंगानबा चनबी अमसुंग हराव कुमैसिंग लೈ इम्फाल पांगथोपा पावगी मिफम अमदा श्री रोबिंद्रो नाहाई मणिपुर सही सुपा जाति कांगलुप सिंगी मरुएबा कुमैसिंग पांगथोकनै मसिगी मनुंगदा ngasi पांगथोकलिबा इमोइनु इरात थौनी थौरम अमसुंग हयेंग पांगथोकदोरिबा कबुई जाति की गांगाई असिसु अमनी
kumaising asina lamdam masida laiminariba mipung khudimangna amato oina punna pangthok minaduna Englishing ani kulumdoigi May 3 hauna raijasta thokiba irang tangdu leita daba phibam ama leiriba asi kohanduna nungaya phaba ingtapa chokhopa Manipur ama ohellasi November and December thasi in Manipur full of festivals and full of celebrations adumba level lamni saisa koi mioi basing si wakal nuai ba awa pothana ba dum matamni ado saisa koi matamgi awon ba ichen ne amalakpa matamni lepalai dar chathegi ba 25 years si loiraga haying degi 2026 ki anu ba chai amang haurani saisa Manipur da leiba furu khodi mutaba hajini mafam si hauki ba saisa koi masai marakta nuai ta ba pen da ba amama yana ba chai lakpa sai punamak kauthoknaraga punna handigi lemba mahusadu oisinwa paugi marathana break ama Akashvani Imphal gi pau kangbuna sahi loibagi akhanna puthok chaba thoram ing komjal singani kunmanga bu hangat na yengba प्रधानमंत्री नरेंद्र मोदी चही असगी सितंबर 13 दा मणिपुर दा लाखी मैंने कहा था कि मणिपुरी संस्कृति के बिना भारतीय संस्कृति अधूरी है dengi laina na khwaidagi sokhan basu sahi asina oikhi atung mai sing lai hendragadi haire bo mosquito simai marum ko khum laitadana kanga se laina khoina control to bo yai आकाशवाणी इम्फाल ना मियाम की सेवा तौरपा चही हुफु फरकपा डायमंड जुबली की थौरम चही असिगी नवंबर 5 दा पांगथोखी Akashvani Imphal has completed 60 years of service. I understand it made its humble beginning on 15th August 1963 actually within the Raj Bhavan complex. चही असिगी फेब्रुवारी 9 दा मुख्यमंत्री नोंथोंबम बिरेन फम थादोखी राष्ट्रपति की शासन लाखी ising ichau gi awaba sanara singi mai pakpagi nungaiba मरम दा मक्तदा लांजेनरबा IDP सिंगी वकत चही असिदा थोकिबा थौदोक सिंगनी soidana tabiu sahi loiba numit December 13 gi ahing numidang pung 9 makhai Akashvani Imphal gi pau kangbuna puthok chaba akhanaba thoram ing komjal singani kunmanga bu hangat na yengba tabiriba pawasi Akashvani Imphal degini Anuba chahi lisingani kuntaruk hayengdagi hauragani anuba chahina lakpada raijasigi tongan ba lupsingna miyamda yaipa paujel pirakli paujel lamada raijapal Ajay Kumar Balan hai inglisingani kuntarukna lakpada miyamda lamdam masida santi nungsi chanaba amana amabu ikai khumnaba utpagi pirep adu amukana chesilalasi anuba chahi asina lamdam masida khundam minariba jati kanglupsingi marakta machin manau oibagi mari adu hena chesinanduna amatta oibagi lingjel sagatuna raijasibu mara chepa lamdam ama oinaba Hona Minarasi. Mahaki Paujel da Manipur Bidhan Sabha gi Adaksa Thoksom Satyabartan hai matam hai basi turel gi ichel ga chap manai haukiba kaya bu sentaduna pukraga anoba kaya puduna lakpani masina miyam marakta amato oiba anoba wakalon sagat padu takpiri haukiba matam khara asida ayet apan amasung tokhaibana lamdam asibu changyeng tawkre lepa laitna cheliba turel gi isel gumna aikhoisu manglomda changchinna ba hotnarasi anoba chahine lakpada thauna phaba amato oiba amasung nungsi chanaba purapa oirasnu hairi BJP lusingba amasung hanagi Mukhyamantri Nongthomam Biren na mahaki paujel da hai haukiba chahi ama ani asida thokiba thoningdaba thodona maram oiduna mioi kya gi punsi pigam nakre mioi kya amana relief camp sina changjapam lawduna leiri adubo haukiba matam khara asida sarkar gi tongan ba machinery sing lanai loop sing gi mateng dagi raija sida tapna tangdu leita ba phibam hanjilagle anoba chahi lisingani kuntaruk asina raija sida tangdu leita ba amadi nungai yai pa purapa oirasunu hairi Lok Sabha Sadaksa Dr. Angomcha Bimol Akoijam na maki paujel da hai anoba chahina lakpada miyam punamaki punsida ana ek yaudana awat apa laitana ingna tapna nungai yai phana hingba punsi oirasnu MLA Khongban Tabam Ibom Chana anoba chahiga mari lena piba paujel da hai lamdam sida laiminari ba kanglu punamana amatta oina hona minaduna hena shanti leiba tangdu leita ba chakopa Manipur ama ohelasi MLA Singh Tongrom Robindro Yumnam Khemchan Thongam Biswajit Shiv Sena Manipur Pradesh Kendra ki Hanagi Rajya Mantri Dr. R.K. Ranjan Singh Coalition Against Drugs and Alcohol Kada AISF Manipur State Council asu anoba chahi lising ani kuntarun lakpada yaipa paujel pirakli Akashvani Imphal gi pau kanguna Englishing ani kuntarpu hangatna yengba haiba pungkhai amagi thoram ngasi numidang pung 9 makhai da santoktuna tahanjagani thoram asi Akashvani gi YouTube channel sinasu live streaming tawbani
kabui phurki nat ki kumai gangai hayeng dagi hauragani numit mangani chupna pangthokadaba kumai asi raija sigi tongan tongan mafam sing dasu harau tiam bagalona pangthokna ba sem saba lore mapungoi ba thorang gangai preserving kabui heritage na sinduna state level gangai kumai hayeng Imphal West Jilagi konthok jamamang kabui khulda pangthokani Manipur amasung atay mafam sing dasu kumai asi paksan na pangthokani gangai kumai na lakpada tongan tongan malusing ba amadi lukyana yafa paujil pirakni Raijapal Ajay Kumar Balana gangai kumai na lakpada miyamda yafa paujil piradun hai ningtham thagi lorok matungda pangthopa gangai kumai manungda tongan tongan ba natki thoram sing pangthoktuna isorgi mafamda tangdu leitaba santi amasung nungai yafa ba puraknaba thawni jarasi nungsi chanaba amato oiba amasung maruk mapang oibagi wakalonda kumai asi aikoi khudimangna punna pangthok minasi hari Mahaki Paujilda Manipur Bidhan Sabagi Adaksha Thoksom Satrabatan Hai Kumai asina maruina lamdam asigi saktam amasung amaga punsin nabagi saktam uli mangnai kumai asina lakpada nathaiduna thambay yaroidaba amato obigi wakolon amadi sanskriti asi hinganduna thamnasi hanagi Mukhyamantri Nongthomam Birena Mahaki Paujilda Hai gangai kumai na lakpada hena chokotpa kangrup masel marakta hena nungsina laiminaba mapu magi mafamda thawni jarasi gangai gi thoram na lakpasida ai kabui jati mani jerong i chinna punamakta yaifa paujel pijari gangai na lakpaga iroina na aikhoi masel gi marakta hena understanding leiba hena nungsinaba aduga hena saukhutba lamdam mama behen binabagi damakta i isori mafamdasu ai thongjari MLA Singh Tongbam Robindro Yumnam Khemchan Thongam Biswasit Shivsena Manipur Pradesh Kendra gi Hanagi Rajya Mantri Dr. R.K. Ranjan Singh nasu gangai kumai na lakpada yaifa paujel pirakli paugi marathana break ama Admission open. Caesar Foundation na chalairiba St. Anthony School Sangakfamda pre-nursery dagi class 9 faubagi ming channabagi registration hauzari. Offline registration gidamak November gitang 16 tagi December 3 faubagi manungda school office ta ayukipung mapan makhay dagi numit yung mamatung pung ani faubagi manungda lakpiduna tanabiu amasung online registration gidamak ay kugi website www.santanthonymanipur.org da changbiduna December gitang amadagi January tang tara faubagi manungda registration tawbiu class 5 tagi class 12 faubagi nupa amasung nupi singi damakta matik charaba amadi matamga chunaraba hostel gi facility su fangbigani adonggi angang shingi tunggi aifana bagidama St. Anthony School Sangakfamda admission tawbiu khudong chaba si lobiu Akasbani Imphal gi pau tabiri Kendra Sarkar na painkiller hidak nimusalite yawa hidak makal kudimak yonba amasung sabat thingkre Kendra gi haksel amasung yaipa yumbal mantraloy thokpa gazette notification amagi matungina khongthang asi Drugs Technical Advisory Board ka khanarba matung Drugs and Cosmetic Act 1994 gi section 26A gi makhada athingba thangnaba khongthang asi lokhat khibani haujik sanabagi pau ngangbam amu khombadagi राज्य की JFCA International Stadium चथरिबा बिजोय हजारे ट्रॉफी फ्लैट की ngasi sanaki मैच समदा मणिपुर ना मिजोराम बु विकेट निपान थोइख्रे कटक की राबेन्सो यूनिवर्सिटी ग्राउंड चथरिबा विजय मर्चेंट ट्रॉफी इलिट मैन एज ग्रुप अंडर 16 की मैच समदा वेस्ट बेंगल ना मणिपुर बु इनिंग समगा रन चनी कुंथामा पंदा थोइख्रे असम राइफल्स के सिंधुना टेक्नोपन जिला की तोंगान तोंगान बा खुलतराउम दोइदा स्पोर्ट्स आउटरीच प्रोग्राम सिंग पांगथोख्रे खुलसिंग सिगी नहा सिंगदा फुटबॉल basketball badminton singba chana khodabi polam kaya su yanthokhi Imphal East District Jump Rope Association sinduna mari subba sub junior junior amasung senior state level jump rope championship pathang chagi March 19 tagi Imphal East jila gi Yaripok Tulel Community Hall da pangtholagani Kolkata da pangthokhiba 13 suba National Open Taekwondo Championship ta Manipur gi sanaru singna takaman kya purakre Kirogi sparring event da Manipur sanakai takaman Manga lupagi ani pumasi benda sanagi takaman taret lupagi mari lawangam fi Rajesh Thagachari amukomba aroibeda maroiba pau langi lairembi imoinu irapagi thoram Manipur amasung Manipuri singna khundaba malengi maphamsingda dharmagi chanabi amasung nati oiba irat thawniga loinana paksanna pangthoknari Fisheries Director T Fulen Mitei na hairi imoinu ngagi melada nga kilogram lising marfu rom puthoknaba pandam thambada nga kilogram lak ama henna puthokki anoba chahi lising ani kuntaruk ayengdagi hauragani anoba chahi na lakpada raija sigi tongan tongamba lusingba singna miyamda yaipa paujel pirakli
Kabui Furuki Khwaidigi Chawba Kumai Gangai Hayengdigi Pangthoknaba Mapum Phana Sem Saba Lore Lusingba Kyana Yaifa Paujel Piragli Amasung Kendra Sarkarna Painkiller Nimuselite Yauna Hidak Makal Khudimak Yonba Amasung Saba Thingkhre Pau Lujare